ZUF amadi IM Khut Thoknakhiba yaningda phongdorakle none amadi Tamelong district ta handak Jalingyalong United Front ZUF amadi National Socialist Council of Nagalim Isaac Moiba Nscm IM ge marakta Khut Thoknakhiba gi thong adubu Jalingyalong Inpui Community gi apex body oiba Joint Tribals Council Manipur na akan moong da yaningda phongdorakle council asina thadorakpa cherolamana hai mi taba khungang singda nakalani Khut thongnarakpana micham miyam da chauna mi paiba pokhalle chap manaba phurup amagi tongan ba loop anina matau asumna Thengkhang kyarakta Khut thongnarakpa se ningba kainingai ni India government ka ceasefire agreement khuek pinaduna leiriba loop anina matung tarakpada asigumba thodok sing thokhandana bahonabiu micham miyam bu pipaiba pokhanba yaba moongda inai tabagi thodok thokhanbagi mahutta ningthina wari sanaraga nakal ani yasinaba purakna bahonabiu haina silsero lasina phungdorakle Lamgi wahaudagi lekai ani mungnarakpadagi police na tear gas kapsula tankhaikhre Imphal West District ke Sengmai Police Station gi manung channa Sengmai asida moibung khunau amadi khurkhul makha lekai ani gi marakta lamgi wahaudagi nakal ani gi marakta yamna sauna mungnarakpadagi thodok thokpadagi police ki kangbona tear gas kapsuna pamdaba thodok thokkodaba tankhaikhre Pawasi ki matungina thokriba thaudoga si haukiba mamang sahida khurkul amadi moibung khunau lekai anigi lamkhai marakta seliba lakhong asi moibung khunau hariba lekai asina phumjillakpadagi kothoknaba khurkul makha lekai gi miyoi singna honarubadagi ngasi nungthin pung aniga minute nimphumanga taba matamda lekai anigi marakta yamna sauna mungnaba tholakpadagi police na matam sana lakuna tear gas na singba kapsna nakal anima ki miyoi sing tankhairuna pamdaba thodok thogan khidre hairi hauzik phawbagi oinadi nakal anigi marakta asok apangi paw phangba leitre loinana makha tana khana chainabagi thabak thoktunabagi damakta Sengmai police ki makerigi akanba chekhin thaurangi thabak lakhoikhre hairi BJP की MLA Pausingna Haukip disqualify तौनबा वाकटख्रे सिनमेनबा लौखलकपा थौरांगनी Pausingna Thadau amasung Maitai Furuk ki Lusingbanina Bharatiya Janata Party BJP gi MLA Pausingna Haukip disqualify taugadabani haina India gi President da wakatkre Governor gi Khuthangda pisinkeba wakatche gi matung inna Saikot SLMB constituency gi MLA wariba Pausingna Haukip hariba miyoi ase India gi citizen nate any Kuki tribe hariba mahaki phurup asisu kumja lising machamapan humphudra marida mahakna pokhiba matamda state ki schedule tribe ki list ta yaude hairi thadau civil society ki lusingba T Michael Haukip amadi People's Alliance for Peace and Programs ki M Bobby Maitaina file tokhiba affidavit amagi matungina Manipur da hauzik thokliba kangluk ki irang ase Pausingna Haukip na khujil tharang tawraga thogan khibani haina maral siri Amaromda MLA Pausingna Haukip na haiki madude thadau amadi Maitai Furuk ki activist anina mahakpu disqualify taunaba wakalagliba se matam sangna Kuki Furuk ki wanganguna lakpa miyoi amabu sinmenaba honabani thadau tribe ki lusingba T Michael Lamza Thang Haukip chei kuntra humdoi amadi Maitai Puklup ki mayanglambam Bobby Maitai Sahini Punithoina Manipur ki Governor AK Balada pisinkiba leimai humpu humdoi panba affidavit ta yauriba Warol sing yumphab yaudaba ngaktani affidavit aduda mapung oina paliba wafamde Saikot SLMB constituency gi MLA wariba Pausingna Haukip hariba miyoi ase India gi citizen nate haibasini Indian Constitution ki matungina lebaga sigi citizen nataba miyoi amana mikhalda mirep oitna MLA oiba yade hairi Pausingna Haukip hariba miyoi ase any Kuki tribe ki member ni kumja lisingani ga sumna ahumda any Kuki tribe pu Manipur ge schedule tribe ki lista yahonkhibani Pausingna Haukip yauna Kuki Jofruki MLA tarana Kuki singi Tokhaiba separate administration ama demand taukuna lakhibani hariba MLA tara adugi manungda MLA tareti lengak pairiba BJP gi ticket ta mikhal mai paklakhibani thadau amasung Maitai gi lusingba adina pisinkhiba affidavit ta Pausingna Haukip na Saikot SLMB constituency da mirep oikhiba matamda mahaki pokpagi tarik kumja lising amaga chamapan humphudra marigi June kunhumdoi ni haina pali amasung pongnapom lamdamda Churachampur district ki Gangpijang village ni haina pali hariba miyoi asi kumja lising chamapan marfutara ni thoidagi
ꯕꯣꯠ ꯊꯥꯗꯕ ꯌꯥꯔꯛꯂꯕꯅꯤ ꯑꯗꯨꯕꯨ ꯀꯨꯝꯖꯥ 2002ꯒ ꯁꯨꯞꯅ 12ꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯚꯣꯇꯔ ꯂꯤꯁꯇ ꯃꯤꯡ ꯆꯟꯈꯤ ꯃꯇꯝꯗꯨꯗ ꯃꯍꯥꯛ ꯃꯁꯥꯒꯤ ꯆꯍꯤ 94 ꯁꯨꯔꯦ ꯑꯣꯜꯂꯛꯄ ꯆꯍꯤꯗ ꯃꯍꯥꯛꯅ ꯁꯥꯏꯀꯣ ꯏꯁꯂꯥꯝꯕꯤ ꯀॉन्स्टिट्यूएंसीꯗ बीजेपीꯒꯤ ꯃꯤꯔꯦꯞ ꯑꯣꯏꯅ ꯃꯤꯈꯜ ꯊꯦꯡꯅꯈꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯑꯦꯐꯤꯗꯦꯕꯤꯠ ꯑꯗꯨꯗ ꯃꯌꯦꯛ ꯁꯦꯡꯅ ꯄꯜꯂꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕ ꯋꯥꯐꯝꯗꯤ ꯃꯁꯥꯒꯤ ꯆꯍꯤ 94 ꯁꯨꯔꯕ ꯄꯥꯎꯂꯤꯌꯥꯂꯥꯟ ꯍꯥꯎꯀꯤꯞꯀꯤ ꯃꯆꯥꯅꯨꯄꯤ ꯆꯍꯤ 92 ꯁꯨꯔꯦ ꯍꯥꯏꯅ ꯔꯦꯀꯣꯔꯗ ꯇꯧꯔꯝꯕ ꯊꯦꯡꯅꯔꯤꯕꯁꯤꯅꯤ ꯍꯥꯏꯔꯤ ꯀꯨꯝꯖꯥ 2012 2022ꯗ ꯃꯁꯥꯒꯤ ꯆꯍꯤ 94 ꯁꯨꯔꯕ ꯃꯇꯝꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯚꯣꯇꯔ ꯂꯤꯁꯇ ꯃꯤꯡ ꯆꯟꯈꯤꯕ ꯄꯥꯎꯂꯤꯌꯥꯂꯥꯟ ꯍꯥꯎꯀꯤꯞꯅ ꯃꯃꯥꯡꯒꯤ ꯆꯍꯤꯁꯤꯡꯗ ꯚꯣꯇꯔ ꯂꯤꯁ ꯆꯟꯈꯤꯗꯕꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯑꯦꯐꯤꯗꯦꯕꯤꯠ ꯑꯗꯨꯗ ꯃꯌꯦꯛ ꯁꯦꯡꯅ ꯄꯜꯂꯤ ꯑꯦꯐꯤꯗꯦꯕꯤꯠ ꯑꯗꯨꯅ ꯍꯥꯏ ꯄꯥꯎꯂꯤꯌꯥꯂꯥꯟ ꯍꯥꯎꯀꯤꯞꯅ ꯑꯁꯥꯝꯒꯨꯝꯕ ꯑꯇꯣꯞꯄ ꯁ꯭ꯇꯦꯠ ꯑꯃꯗꯒꯤ ꯍꯣꯡꯂꯛꯂꯒ ꯃꯅꯤꯄꯨꯔꯗ ꯚꯣꯇꯔ ꯂꯤꯁꯇ ꯅꯧꯅ ꯃꯤꯡ ꯆꯟꯈꯤꯕ ꯅꯠꯇꯦ ꯍꯥꯏꯕ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯦ ꯃꯥꯏꯀꯦꯜ ꯂꯝꯖꯥꯡꯊꯥꯡ ꯍꯥꯎꯀꯤꯞ ꯑꯃꯁꯨꯡ ꯃꯩꯇꯩ ꯐꯨꯔꯨꯞꯀ ꯃꯔꯤ ꯂꯩꯅꯕ ꯊꯥꯗꯧ ꯇ꯭ꯔꯥꯏꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯍꯥꯏꯔꯤꯕ ꯀꯨꯝꯖꯥ 2003ꯗ ꯑꯦꯅꯤ ꯀꯨꯀꯤ ꯇ꯭ꯔꯥꯏꯕꯄꯨ ꯃꯅꯤꯄꯨꯔꯒꯤ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕꯀꯤ ꯂꯤꯁꯇ ꯆꯜꯍꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯋꯥꯊꯣꯛ ꯑꯁꯤ ꯊꯣꯛꯂꯛꯄꯅꯤ ꯍꯥꯏꯕꯁꯤꯅꯤ ꯆꯍꯤ 14ꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯕ꯭ꯔꯦꯁ ꯁꯔꯖꯔꯤ ꯇꯧꯕꯗ ꯁꯤꯈ꯭ꯔꯦ ꯔꯤꯄꯣꯔꯠ ꯃꯦꯛꯁꯤꯀꯣꯗ ꯊꯣꯛꯄ ꯌꯥꯝ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯅ ꯕ꯭ꯔꯦꯁ ꯁꯔꯖꯔꯤ ꯇꯧꯕꯗ ꯁꯨꯞꯅꯒꯤ ꯆꯍꯤ 19 ꯈꯛꯇ ꯉꯥꯏꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯁꯤꯈ꯭ꯔꯦ ꯍꯥꯏꯔꯤ ꯗꯁꯟꯒꯤ ꯔꯤꯄꯣꯔꯠ ꯑꯗꯨꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯂꯣꯃꯥ ꯅꯤꯀꯣꯜ ꯀꯧꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯕ꯭ꯔꯦꯁ ꯁꯔꯖꯔꯤ ꯇꯧꯕ ꯃꯇꯨꯡ ꯆꯌꯣꯜ ꯑꯃ ꯂꯩꯔꯒ ꯁꯤꯕꯅꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯁꯤꯔꯤꯕ ꯑꯁꯤꯒꯤ ꯃꯔꯝ ꯀꯣꯁꯃꯦꯇꯤꯛ ꯁꯔꯖꯔꯤ ꯇꯧꯕꯗꯒꯤ ꯅꯤꯡꯁꯥ ꯁꯣꯔ ꯍꯣꯟꯕ ꯌꯥꯔꯛꯇꯕꯗꯒꯤ ꯁꯤꯈꯤꯕꯅꯤ ꯂꯩꯈꯤꯗ꯭ꯔꯕꯤ ꯄꯥꯂꯣꯃꯥ ꯀꯧꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯑꯄꯣꯛꯄꯅ ꯄꯥꯂꯣꯃꯥ ꯂꯩꯈꯤꯗꯕꯒꯤ ꯃꯇꯥꯡꯗ ꯗꯣꯛꯇꯔꯁꯤꯡꯅ ꯃꯈꯣꯏꯒꯤ ꯃꯔꯥꯜ ꯀꯨꯞꯁꯤꯟꯅꯕ ꯌꯥꯅꯕ ꯑꯣꯏꯗꯕ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯔꯛꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯔꯥꯜ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯆꯩꯔꯥꯛ ꯐꯪꯅꯕ ꯀꯦꯁ ꯑꯃ ꯐꯥꯏꯜ ꯇꯧꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯍꯥꯏꯔꯤ ꯃꯤꯌꯥꯝꯗꯒꯤ ꯊꯕꯛ ꯍꯥꯞꯄꯤꯒꯅꯤ ꯍꯥꯏꯅ ꯁꯦꯜ ꯆꯥꯕꯤ ꯍꯤꯌꯥꯡꯊꯥꯡꯗꯒꯤ ꯂꯣꯏꯇꯣꯡꯕꯝ ꯖꯤꯕꯂꯇꯥ ꯀꯧꯕꯤ ꯑꯃ ꯐꯥꯔꯦ ꯄꯥꯟꯗꯝ ꯀꯔꯞꯁꯟ ꯐ꯭ꯔꯤ ꯑꯣꯏꯍꯟꯁꯤ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯔꯤꯉꯩ ꯆꯩꯔꯛꯇ ꯃꯤꯌꯥꯝꯗꯒꯤ ꯁꯦꯟ ꯆꯥꯕꯤ ꯂꯣꯏꯇꯣꯡꯕꯝ ꯖꯤꯕꯂꯇꯥ ꯗꯦꯕꯤ ꯀꯧꯕꯤ ꯑꯃ ꯄꯥꯟꯗꯝꯅ ꯐꯥꯔꯦ ꯍꯥꯏꯅ ꯄꯤꯄꯜꯁ ꯑꯦꯛꯁꯟ ꯐꯣꯔ ꯅꯦꯁꯅꯦꯜ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯃꯨꯚꯃꯦꯟꯠ ꯄꯥꯟꯗꯝꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯦꯅꯔꯦꯜ ꯑꯦꯁ ꯕ꯭ꯔꯣꯖꯦꯟ ꯃꯩꯇꯩꯅ ꯄ꯭ꯔꯦꯁꯇ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯍꯧꯈꯤꯕ ꯏꯪ 2024ꯒꯤ ꯗꯤꯁꯦꯝꯕꯔ 12ꯗ ꯑꯦꯟ ꯕꯤꯔꯦꯟ ꯁꯤꯡꯅ ꯄꯥꯟꯗꯝꯗ ꯋꯥꯀꯠ ꯑꯃ ꯄꯤꯔꯛꯈꯤ ꯋꯥꯔꯣꯜꯗꯤ ꯍꯤꯌꯥꯡꯊꯥꯡꯗꯒꯤ ꯂꯣꯏꯇꯣꯡꯕꯝ ꯖꯤꯕꯂꯇꯥ ꯗꯦꯕꯤ ꯀꯧꯕꯤ ꯑꯃꯅ ꯃꯍꯥꯛꯀ ꯄꯨꯟꯃꯤꯟꯅꯕꯤ ꯅꯨꯄꯤ ꯑꯃꯅ ꯃꯆꯥꯅꯨꯄꯥꯒꯤ ꯊꯕꯛ ꯍꯥꯞꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯄꯨꯟꯅ ꯂꯨꯄꯥ ꯂꯥꯈ 10 ꯂꯧꯕꯤꯈ꯭ꯔꯒ ꯊꯕꯛꯁꯨ ꯍꯥꯞꯄꯤꯗ꯭ꯔꯦ ꯁꯦꯜꯁꯨ ꯍꯜꯂꯨ ꯌꯥꯗ꯭ꯔꯦ ꯁꯦꯜ ꯊꯧꯕꯗ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯌꯨ ꯍꯥꯏꯖꯔꯛꯈꯤ ꯋꯥꯀꯠ ꯆꯦꯔꯣꯜ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯦꯟꯅꯔꯤꯕ ꯄꯨꯝꯕ ꯂꯧꯈꯠꯇꯨꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯈꯤ ꯃꯁꯤꯗꯒꯤ ꯈꯪꯕ ꯉꯝꯈꯤꯕꯗꯤ ꯍꯧꯈꯤꯕ 2018ꯒꯤ ꯑꯣꯒꯁꯠ 15ꯗ ꯑꯦꯜ ꯖꯤꯕꯂꯇꯥꯒ ꯄꯨꯟꯅ ꯁꯦꯟ ꯆꯥꯃꯤꯟꯅꯔꯝꯕ ꯑꯃꯒꯅ ꯄꯨꯟꯅ ꯂꯨꯄꯥ ꯂꯥꯈ 10 ꯑꯣꯜ ꯃꯅꯤꯄꯨꯔ ꯀꯣꯑꯣꯄꯔꯦꯇꯤꯚ ꯌꯨꯅꯤꯌꯟꯒꯤ ꯀꯣꯑꯣꯄꯔꯦꯇꯤꯚ ꯏꯟꯁꯄꯦꯛꯇꯔ ꯍꯥꯞꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯑꯍꯥꯟꯕ ꯑꯣꯏꯅ 2018ꯒꯤ ꯑꯣꯒꯁꯠ 15ꯗꯒꯤ ꯂꯧꯕ ꯍꯧꯈꯤ ꯃꯊꯪ ꯂꯧꯗꯨꯅ ꯄꯨꯟꯅ ꯂꯨꯄꯥ ꯂꯥꯈ 10 ꯌꯧꯈꯤꯕꯅꯤ ꯕꯤꯔꯦꯟ ꯃꯁꯥꯃꯛꯇ ꯅꯈꯣꯏꯅꯕꯨ ꯐꯝ ꯑꯁꯤ ꯍꯥꯞꯄ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯍꯪꯕꯗ ꯃꯈꯣꯏꯒꯤꯗꯃꯛꯇ ꯑꯆꯧꯕ ꯃꯤ ꯂꯩ ꯃꯍꯥꯛꯀꯤ ꯀꯣꯇꯥꯗ ꯍꯥꯞꯀꯗꯕꯅꯤ ꯍꯥꯏꯅ ꯄꯥꯎꯈꯨꯝ ꯄꯤꯈꯤ ꯍꯥꯏꯔꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯁꯦꯜ ꯂꯧꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯊꯕꯛꯁꯨ ꯍꯥꯞꯄꯤꯗ꯭ꯔꯦ ꯂꯣꯏꯅꯅ ꯉꯥꯏꯅꯔꯤꯉꯩꯗ ꯃꯆꯥꯅꯨꯄꯥꯒꯤ ꯑꯦꯁ ꯕꯥꯔ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯅ ꯊꯕꯛ ꯑꯁꯤ ꯇꯧꯖꯔꯔꯣꯏ ꯁꯦꯟ ꯍꯟꯗꯣꯛꯄꯤꯔꯣ ꯍꯥꯏꯕꯁꯨ ꯇꯥꯕꯤꯗ꯭ꯔꯦ ꯑꯗꯨꯅ ꯑꯆꯨꯝ ꯑꯔꯥꯟ ꯊꯤꯒꯠꯄꯤꯔꯒ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯄꯥꯟꯗꯝꯗ ꯍꯥꯏꯖꯔꯛꯈꯤ ꯁꯦꯜ ꯂꯧꯔꯤꯕ ꯈꯨꯄꯨ ꯑꯁꯤꯅ ꯉꯁꯤ ꯐꯥꯎꯕꯗ ꯑꯇꯣꯞꯄ ꯑꯃꯗꯒꯤ ꯑꯃꯨꯛ ꯂꯧꯔꯒ ꯄꯤꯒꯅꯤ ꯍꯥꯏꯅ ꯂꯩꯊꯣꯛꯈ꯭ꯔꯦ ꯑꯁꯨꯝꯅ ꯊꯕꯛ ꯇꯧꯅꯤꯡꯕꯅ ꯉꯥꯎꯔꯕ ꯃꯤꯑꯣꯏ ꯀꯌꯥꯗꯒꯤ ꯁꯦꯟꯐꯝ ꯆꯥꯎꯅ ꯂꯧꯔꯒ ꯊꯕꯛꯇꯤ ꯍꯥꯞꯄꯤꯗꯅ ꯂꯣꯠꯇꯨꯅ ꯂꯩꯔꯦ ꯍꯥꯏꯕꯁꯨ ꯈꯪꯂꯦ ꯑꯁꯤꯒꯨꯝꯕ ꯂꯩꯕꯥꯛꯀꯤ ꯌꯦꯛꯅꯕ ꯑꯣꯏꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗꯒꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯩꯁꯤ ꯍꯥꯏꯅ ꯄꯥꯟꯗꯝꯅ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯂꯛꯂꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯁꯦꯜ ꯂꯧꯔꯨꯕꯗꯒꯤ ꯄꯥꯟꯗꯝꯅ ꯐꯥꯔꯕꯤ ꯅꯨꯄꯤ ꯑꯁꯤꯅ ꯃꯍꯥꯛꯅ ꯂꯧꯔꯨꯔꯤꯕ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨ ꯁꯤꯡꯂꯒꯦ ꯍꯥꯏꯅ ꯁ꯭ꯇꯥꯝꯞ ꯄꯦꯄꯔꯗ ꯁꯥꯏꯟ ꯇꯧꯈꯤꯕ ꯀꯌꯥꯃꯨꯛꯁꯨ ꯂꯩꯔꯦ ꯂꯣꯏꯅꯅ ꯃꯁꯥꯒꯤ ꯁ꯭ꯇꯦꯠꯃꯦꯟꯠ ꯀꯌꯥꯁꯨ ꯔꯦꯀꯣꯔꯗ ꯂꯩꯔꯦ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯂꯧꯔꯨꯔꯤꯕ ꯁꯦꯟꯐꯝ ꯑꯁꯤ ꯆꯠꯂꯤꯕ ꯆꯍꯤ 2025ꯒꯤ ꯁꯦꯞꯇꯦꯝꯕꯔ 30 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯁꯦꯜ ꯂꯧꯔꯨꯔꯤꯕ ꯃꯄꯨ ꯑꯗꯨꯗ ꯁꯤꯡꯗꯣꯛꯇ꯭ꯔꯕꯗꯤ ꯍꯦꯟꯅ ꯀꯟꯕ ꯂꯤꯒꯦꯜ ꯑꯦꯛꯁꯟ ꯂꯧꯈꯠꯅꯕ ꯄꯥꯟꯗꯝꯅ ꯄꯥꯏꯈꯠꯄ ꯌꯥꯕ ꯊꯕꯛ ꯄꯥꯏꯈꯠꯂꯒꯅꯤ ꯂꯣꯏꯅꯅ ꯃꯍꯥꯛꯀ ꯄꯨꯟꯃꯤꯟꯅꯔꯝꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯃꯤꯡ ꯃꯊꯥ ꯑꯃꯗꯤ ꯃꯈꯣꯏꯒꯤꯅꯤ ꯍꯥꯏꯅ ꯂꯩꯔꯤꯕ ꯑꯆꯧꯕ ꯃꯤꯑꯣꯏꯁꯤꯡꯅꯤ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨꯒꯤꯁꯨ ꯃꯤꯡꯒ ꯀꯣꯟꯅꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯂꯥꯎꯊꯣꯛꯂꯒꯅꯤ ꯍꯥꯏꯔꯤ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕꯒꯤ ꯐꯤꯔꯦꯞ
hongdriba muibana somdalda lakani hyriba si June 19 gi thodok adugi observation committee na tumina leitokadra nando luwang Manipur da thokliba chahi ani makai faraklaba irang asina maram oiduna relief camp singda miyoi kya awa ana khangkuna leiringai cherak asida chahi asigi sangai festival chauna pangthokna basili langliba asi chumlibra amadi Manipur gi apunba saktam tugaina bahona bagi firep hongdriba Nscm gi lusingba thunganglen muibana October 19 da mahaki pongnapam somdada lakani hyriba asi sahi khudingi June 19 gi thodok adubu observation tawriba singna tumina leithokadra haina amukogi hanagi president Phairoijam Nando Luwang na phongdokre wafam asi All Manipur United Clubs Organization amukogi lisingani kunmanga kuntare ki nauna thaupugadaba sing wasak lobagi thauramga mari leinana saruk yakiba Nando Luwang na phongdokibani Nauna amukogi thaupuna bagidamakta khankraba sing adudi Surakhaibam Sanjoina President Pratap Laisangthemna Secretary General ni Nauna thaupugadori organizing secretary amadi executive member singsu wasak lauki kwa kaitin de leiba amukogi public hall da pangthokhiba general body meeting amadi nauna thaupugadaba sing wasak lobugi thoram aduda hanagi amukogi president Nando Luwang na thorangi mayai tangbal da phamki Nando Luwang na mahaki warol thamnaduna phongdokhibada NSCNIM gi leader Thunganglen muiba lakliba October 19 da mahaki pongnapham ukrulgi somdanda lakadoriba asi kari maramgi no haiba wahang tholakle amuko asimak Manipurgi apunbagi saktam tugainaba yauba wafamda NSCNIM amadi India lengaki marakta khuyek pinaba adudagi komjali singamachapan marfutara taret ki August 3 da miyam galonina sangsinkhiba achobo khongjang adudagi miyamna Khangnakiba organization amani haike mahakna makhatana hai NSCNIM gi lusingba Muiba ngasi sup mahaki mafamdagi taba leite Manipur gi apunbagi saktam tugaina bagi firep hongba leitre Manipur gi apunba saktam kaiba yaroi haina June 19 gi khongjang Manipur miyamna sangsinkhiba matam adudagi ngasi phawba leikidraba thawai sing sangsinkhiba khongjang kaya adu mipum khudimangna ningsingpham thoi ngasi lamdam asida paliba pressure rule lengak asina Bharat lengak ki mamangda Manipurda irang leitre haina udnaba amadi Amaromdana irang leitre hairabadi miyamna popular government thamgadabani haina demand torakpa yai haina khanduna power painabagi-damakta irang thoknaba manba thawong sing asi Manipur miyamna karamna mayoknagadagi haiba wafam khanthaminasi haina su mahakna makhatana phongdokhi Catholic School Kansipurda tamba angang ama fubagi thawdoka mari lenina MCPCR na su motu cognizance lokhatkre Catholic School Kansipurda chahi manga khakta ngairiba angang ama phubagi thawdoka mari lenina Manipur Commission for Protection of Child Rights na sumo to cognizance lokhatkre Commission gi chairperson Kaisam Pradeep Kumar na ngarang thokiba order amagi matung inna chahi nauriba angang phubagi matangda apokpi mana wakalakpagi social media da thadorakpa video ama thengnare mahisang singda mahiroi singbu corporate punishment piba asi lona yade masina angang adugi pukning wakal haksangda sokhanduna pamda Thawdok kya thoknabagi maram oheli asigumba lona yadaba thabak singi matangda commission asina sumoto cognizance ama lokhatle haike Commission for Protection of Child Rights Act 2005 Right to Education Act 2009 Juvenile Justice Act 2015 amasung marilainaba Act singi makhada thawdok asibu kopna yengsili maramaduna School Authority Department of Education amadi victim gi mama mapa singda commission da mapungphana mateng panggadabani karigumba commission gi wafam thawaidravadi haksinna lawbaga loinana logi matung inna thabak lakhatkani haina su khangalakli Mahairoi singi khongjang saugatkani BJP di se huran bani Rahul Gandhi Uttarakhanda handak exam gi paper leak oikibagi mayokta Mahairoi singna kanba khongjang sangsilakpa bu Congress lusingba Rahul Gandhi na mapungphana saugatkani haina phongdokhibaga loinana BJP di board huran bagi thong danatana che huran bagi thong susathariba tonbadagi tolaba miyoi singni haina phongdokre Rahul Gandhi na hai center lengak pairiba BJP ase ngasidagi miyamna board huran ba ni haina khangnare makhoigi atopa maming se huranba kaugadabani center da leiriba BJP amasung BJP na lengak paiba state singda party asigi lusingba singna naha singi thabak phangba phangdabagi matangda karisu thoksadana leithokpa ngame Makoida thawai yauriba si board huranduna kamdongna power paidna leigani amasung se huranduna competitive exam singda thamoi sengjaba naha singbu namtharaga sen piba miyoi singbu thagatkani haibagi matangdani Uttarakhand
Subordinate Services Selection Commission lawba graduate level exam da che leak oikhibase naha la kayagi manglan thugaibani naha singna nungthil numidang khaidna honajarakpa du lairiba BJP lengak asina mahai yalhandre Congress na matam kuina asigumba thawong sing asi yengsinnabagidamakta transparent system ama lehendaba demand tawguna lakli adubu Modi na lusingba lengak asina naha singi thabak phangdabagi awabasi thausadabana maram oiraga ngasi phawba isu asigi matangda thabak amata paikhatabani haiki State asida PR thamjinkhibadagi MLA sing pusinduna makhatana kari tawsige haina khanabagi chang yamna nemle speaker State asida president rule thamjinkhibadagi miyamgi mihut oiriba leiriba MLA sing pusinduna makhatana kari tawsige haina khanabagi chang yamna nemle haina Manipur Legislative Assembly speaker Thoksom Secretary phongdorakle wafamasi Imphal gi school Singa Khamlairakta leiba Ram Gopal Dev Mandir amasung mandap nauna samjilaba matung sangabagi thoramda speaker Secretary Paumi Singda phongdokhibani Manipur Legislative Assembly gi Lupa crore taret henbagi senpham ngagi masijak amasung har leibara sizinakre haibagi report ama tholak leba asigi matangda Paumi Singna hangba wahangda speaker na assembly da asigumba thabak tathabagi report laite leiramba tarabasu assembly gi maikaidagi tofam thokpa thabak lakhokani kanagumbana allegation tawbagi yai adubu achum aran haibadudi mari leinaba authority da puthokadabani haina phongdokhi loinana Manipur gi chief minister oiramba N Birena chief minister famdagi resign tawkhiba amani PR lakhibagi matung MLA sing punsinduna kari tawsige haina khanabagi chang nemli lusingba singna amaga gi marakta yengchinabagi mahutta lebaki damak khalaga afawa thabak tawminasi haina appeal torakle